BJP na Manipur bu ani thok na khaidok le Prime Minister na Manipur dagi Israel ne hena lumna lawre Rahul Gandhi Manipur ani thok le haidi bo wafam Rahul Gandhi na sengdorakadaba ne amuko mathang tha gi tareta pangthokadoriba Sydney fu leiba Mizoram Assembly constituency gi election campaign gi damak numit nini gi khongsatta ngarang aizol da thungkhiba Congress luchingba Rahul Gandhi na BJP na Manipur bu ani thok na khaidok le haina Prime Minister Narendra Modi na lusingliba laingakta maral sikhibaga loina na Prime Minister na Manipur dagi de Israel na hena lumna lawre haina su charge tawkhe mahangna state adu de hek thungbaga panthadana Bharat Joro Jatra ge manungsa na pangthokiba Congress ki pat yatra ama da saruk yakhibaga loina na wafam sing asi phongdokiba nei mahangna makhata na BJP na lusingliba union laingakpu maral siraduna phongdokiba da me ahum dagi Manipur da maitai amasung kuki singi marakta tamthiraba irang thoroklabasu Union laingakti Manipur dagi Israel ne hena lumna lawre tha kharagi mamangda mahak Manipur da chalure haibaga loina na mahakna thengnarakpa wafam sing tamladuna ngasi phawbada Prime Minister na Manipur da satri haikhe BJP gi laingak na Manipur gi mahutta Israel da thogliba thokdok sing asi dana hena lumna lawrakpada mahakna angakpa poi haikhe loina na ngasi phawbada Prime Minister na karigidamak Manipur da satri banu haibagi maram khangba ngamde Thawong asimak aikhoi gi laibak asibu lusingliba Narendra Modi gi damak ikai ningai ni haikhe Manipur da thoragliba thokdok sing asi state adugi miyam khakda da satharak banatte attack asidi laibak asida satharak pani haina lawgani haikhe maram asina India laingang na laineng culture amasung lol pum namakpu ngak sengadabani haikhe Manipur ani thokle haidi bawafam Rahul Gandhi na sengdorakadaba ne amuko Manipur gi miyam na sahi kaya gi mamangdage Manipur gi apunba lamgi amade laingaki apunba saktam kaiba yaroi haina khongjang kaya sangsinduna lakliba amade haujik su kukizo militant singna mapan laiba kharagi mateng lawduna Manipur gi apunba saktam thugaina bahonarakpadage Manipur gi miyamna madu thingna bahonabadage miyoi kaya gi punsi mangkhiba amade miyoi kaya na sokapan nangliba se All India Congress Committee AICC gi lusingba ama waideba Rahul Gandhi na yamna responsible yaudana Manipur se state ama waidre Masi state ani thongna khaidok le haina phongdok le basi All Manipur United Clubs Organization amuko na khwaidagi wangba thakta condemn tawi haina organization asigi secretary publicity na thadorokpa cherol amada phongdorok le cherol asina hai Rahul Gandhi na phongdok le bawafam asina Congress party na Manipur gi apunba saktam ngakna ba miyam na honari basi karigumba mawong amata da ikai khumnadre haibadu yamna phongna utle amade Manipur gi miyambu yamna usitabagi mayek laraba khudam amasu oire me ahum dagi haurakhiba irang aduga mari lainana Rahul Gandhi na Manipur da laklamba do Manipur gi apunba saktam kaidana ba amade khanari banakal anidu yanaba purakna ba laklam libra natraga kuki zau militant singda Manipur thugaina ba insun ba laklibra hangladuna Rahul Gandhi na makhoi gi political party dugi vote phangna bagi damakta Manipur yonthokpadi matik natte madu amuko amadi miyam na sapsana thengnagani haire Manipur da hoksik oiriba irang asigi matang da miyamna BJP na lusing balaingak asida aduki matik warogduna leiringai serak asida AICC gi lusing ba Rahul Gandhi na masigumba wapam ama phongdorok pase aduki matik miyamna angak paphawbada natana tumina khangdunu leiba ngamhandre ngasi Manipur da oiriba phibam ase karino haina yamna kupna nainabagi mahutta Manipur asi state ani thongna khaidokle haina Rahul Gandhi na hairiba ase kari karamba mawongda hairiba no haibadu Manipur gi miyam da Rahul Gandhi na sengdokadaba ne Rahul Gandhi na miyam da sengdokhanabagi thaudang adusu Manipur Pradesh Congress Committee aina numit humni gi manungda haibade October 10 fawgi manungda lawbigadaba ne karigumba hairiba matam sigi manungda All India Congress Committee gi lusingba Rahul Gandhi na sengdorokpa amade sengdoroktaba aduna Rahul Gandhi na amade mahaki political party oiriba AICC na Manipur gi laimaida Thavak tauba phangba natraga phangdabagi maraibak lepkani haire